Waqf Board Committee Sembada non-Muslim ani Hapchanlakpa Louthoknaba Hotnagadabasida MEITEI PANGAL MLA ahumna CHABA THOUDANG LOURAKTRABADI Assembly House da FAMBA NGAMDANABA MAONGDA KHONGJANG CHANGSINLKKANI HAINA Joint Committee against the inclusion of non-Muslim member at Waqf Board ki Chairman ATAO RAHMAN FONGDOKLAKLI Waqf masing Joint Committee against the inclusion of non-Muslim member at Waqf Board Local Jamaitul Ulama Kairang Komidok Khabasoi United Committee 786 Sporting Club Amadi All Club Kairang Komidok Khabasoi na sinduna Chathakiba mass rally against the inclusion of non-Muslim in the 8th Waqf Board Manipur ga mari lenana phongdokhibani Khongjang ase Komidok Bazar dagi lamtharaga ipung khongban fauduna chatlaba matungda Komidok Bazar da amuk lamthungfam oiki Waqf Board haibase Waqf Board haibase khoigi Muslim ki ipa ipu singna dedicate toromba kathoga thamamba mal sang property sing se masi si senanabagi committee amane masi mamangai dagi hauna sigi board member sida committee sida only Muslim khaktana member board member oiraga lakpane ba hana dagi hauna central ki thakta su state ki thakta su handak si august ki tang humda nipan suba Waqf Board member constitutor eba sarkar sina adaida MAONGDA amakta THOUDANG MAONGDA non-Muslim si ani hapchal eba masi sarkar sigi policy si karino ikoi gyanam ta deba aduna ikoi ki property ikoi ne senajaba ikoi Muslim na committee orga senajarga lakpase masi constitutional right oi baneba hariba constitutional right che masi ki sarkar sin mat leba masi khoi sugya yaning deba masi da kari guma makhal gi rajniti thin yaw deba kana guma na rajniti ki angle pugde kan honai masi madi rajniti ki angle sugya yaw de makhoi ne khalai ba chairman ikoi ne pin dab na te ngasi ikoi ki protest rally se chairman bu natraga board member sing du bu yadabai natte ba only pangan khaktana Muslim khaktani member oige do basida atop non Muslim hapchalak basida masigi lengak sigi hidden agenda makhoi ki phatta ba wakal lera muni habse aikon ure ba maramasina Manipur ki CSO sing amadi student body ahum siga pullaga joint committee ma seme ba hariba joint committee sina lekai lekai lamdam da sigi protest rally si chapam tamda lamdam to the riba local body sing du chap chana khusam narga chachaba neba ngasi kairang komidok khabai soi sida ngasi khoi na pangthok chari bisisu ai joint committee duga local gi leiriba body sing siga punna chachaba neba majai da ngasai question am tawkhibado masigi khongjang che ikoi icham chamba yamna democratic oiba mongda changse lakhini chen oina changse lakhini Manipur gi pangana tabalam sing dei khosi protest rally changse lakhini masida sarkar na tabi dana ai khoi demand se tabi dana yabiraga di phare nattaba taraga di sidagi hena sathi ba khongjang kaya ma changse lakhini still ma khoi gi khongjang se ma khoi gi order se andok tri khoi khongjang changse ni sin ni adula kani karigumba sarkar sina ta dana board member da non Muslim ani yaur si lauthokraga di phare nattaba tar di ma khoi punma resign taw hai ba khongjang sing chu lakane ba plus MLA ahum lei ri ba pangan gi side tagi representative dana makhoi da si ko jin bai tawre no gi khongjang karino no gi wakhalon karino sida mayek sengna thamu nattaba tar gi dena hoi fo house ta phambangam da bai changla kan ha si ko changchal ki ne si ai koina mafam asida sinjari ba protest ai rally asi atai ka disnate ai ko gi sunnagi ai ko gi handak Waqf bill ai ko gi handak ki Waqf da Muslim gi oiba adun laba karima ai ko gi Waqf high report asi Muslim khaki oiba pot ni adda masi atopa jati hapchalakpa masi ai ko yaning de hai di matang da ko protest rally na chachabani masi ai ko gi kairang komidok khabai su da leiba local jamiyat ulama amadi club organization amadi CSO